taram no uksin jabaga loinana ngasi October ki tang taramapan ingkumza lising ani kun mathoi leibak popo numit ki khomjinba pau lobirasi Andhra Pradesh ki sarkar na yamna chawba firip ama laukhre madudi corona gi tamthiraba laina na maram oirega laikhidraba state government ki employee singi imung manung gi miyoi singda sarkari job pigani haina khangankre Malem ki khwaidagi hena senjau paibada maming leiraba Microsoft ki owner Bill Gates ki machanupi Jennifer Gates na Misargi Chai Kunsa Suraba Nayal Nasirga Luhongkre Luhongbagi reception party Thangza numit New York ta pangthoke Uttar Pradesh ki Lakhimpur Kheri ki mihat chenaba mioi mari UP police na fare makoi mari adudi Sumit Jaiswal Sisupal Nandan Singh amasung Saitya Prakash ni haina UP police ki serol amana palle ngasidagi Assam gi school singi class hauragani haina Assam gi education minister Dr. Ranus Peguna phungdokre class 1 dagi hauraga BA fawbagi class sing Rajya Sarkar gi education ministry na pirakpa guidelines ki matungina haugadabani CBSE term 1 gi examination gi routine haidokre November ki tang kuntra dagi hauraga December ki tang taramathoi phawba 10th amasung 12th ki exam laugani haina serol amana phongdokli ningsingba yai madudi exam aduda objective type question singta oigani Uttarakhanda nongkana subana ichau mayuknare Rajya asigi lampi humpumanga yamna sathina sokle amasung mioi ahum sikre Maharashtra ki Kalyan district ki Atharwadi jail ki kaidi kun corona positive oiraba kaidi sing adu Thane ki civil hospital da layengli October ki tang kuntra da marak ki mikal pangthok kadaba Assam ki constituency mangagi sit adudi Gosaigao Tamulpur Mora Bhabanipur amasung Moriani ni Mirep kunsa mathoina hairiba election asida lamba tawgani haina election commission gi serol amana palle Manipur gi wangbal dagi wangjing taba lambida gari ahum thengjinabadagi sathina accident ama sokle kudak tamyoi ani sikre amasung mioi ahum na tamthina sokle Silchar railway station da Jal Jeevan mission gi advertisement ama lengak na thelambadu Assamese lon da iramni haiduna Barak Democratic Front ki youth wing na khori khorang kochinduna yaning da phongdokli advertisement asina loan gi ihoda thawaina pontha pikraba sahit singbu ikai khumnaba uttabani haina nungai taba phongdokli adubu luri badi hairiba front amasung mioi kharagi mathakta DC office ta leiba Jal Jeevan mission na FIR ama thagat kre makhata na thi humbagi chathari haina kasar gi SP Ramandip Korna media ga wari sanaba amata phongdokre feedback channel na tabiri ba kwai pumbabu ikai kumna jabagloina na channel asibo like share amati subscribe